Hello, hello. ꯑꯍꯥꯟꯕꯃꯛꯇꯗ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯪꯁꯟꯁꯦ ꯃꯩ ꯃꯨꯠꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯔꯦ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯪꯁꯟꯁꯦ ꯍꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯐꯪꯁꯟꯁꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯅꯤꯄꯥꯟ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯐꯪꯁꯟꯅꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯦ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯊꯥꯗꯣꯛꯆꯒꯅꯤ ꯃꯌꯥꯝꯁꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯀꯧꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯟꯇꯣꯁ ꯁꯥꯏꯈꯣꯝ ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯟꯇꯣꯁꯄꯨ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯀꯧꯁꯤꯟꯖꯔꯤ ꯃꯌꯥꯝ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯅꯤꯖꯔꯤ ꯃꯊꯪꯗ ꯀꯧꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥ ꯕꯣꯏꯅꯥꯎꯕꯨ ꯂꯦꯡꯈꯠꯄꯤꯔꯛꯅꯕ ꯀꯧꯁꯤꯟꯖꯔꯤ ꯃꯌꯥꯝ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯈꯨꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯀꯧꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯂꯣꯌꯥꯂꯦꯝꯕ ꯁꯥꯏꯈꯣꯝ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯑꯩꯈꯣꯏꯒꯤ ꯀꯣ ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯂꯣꯌꯥꯂꯦꯝꯕ ꯑꯣꯖꯥꯕꯨ ꯀꯧꯈꯠꯆꯔꯤ ꯃꯊꯪꯗ ꯀꯧꯊꯣꯛꯆꯒꯦ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯕꯦꯅꯁ ꯃꯦꯐ꯭ꯔꯤ ꯃꯌꯥꯝ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯅꯤꯖꯔꯤ ꯕꯦꯅꯁ ꯃꯦꯐ꯭ꯔꯤꯕꯨ ꯀꯧꯁꯤꯟꯖꯔꯤ ꯈꯨꯕꯥꯛꯁꯦ ꯌꯥꯝ ꯍꯧꯗꯦꯀꯣ ꯈꯤꯇꯪ ꯀꯟꯅ ꯈꯨꯕꯤꯌꯣ ꯃꯌꯥꯝ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯤꯔꯣꯏꯟ ꯑꯣꯏꯕꯤꯔꯤꯕ ꯆꯦ ꯕꯤꯖꯨꯕꯨ ꯀꯧꯁꯤꯟꯖꯔꯤ ꯃꯌꯥꯝ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯈꯨꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯀꯧꯊꯣꯛꯆꯒꯦ ꯍꯤꯔꯣ ꯑꯣꯏꯕꯤꯔꯤꯕ ꯗꯥ ꯕꯦꯟ ꯀ꯭ꯂꯤꯝ ꯂꯩꯃꯄꯣꯛꯄꯝ ꯗꯥ ꯕꯦꯟ ꯀ꯭ꯂꯤꯝꯒꯨꯝꯕꯁꯨ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯂꯝꯌꯥꯟꯕ MG ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯁꯤꯡꯒꯔ ꯄ꯭ꯔꯦꯝꯆꯥꯟ ꯅꯤꯡꯊꯧꯖꯥ ꯃꯦꯜ ꯁꯤꯡꯒꯔ ꯑꯃꯗꯤ ꯐꯤꯃꯦꯜ ꯁꯤꯡꯒꯔꯗ ꯁꯨꯁꯃꯤꯇꯥ ꯃꯪꯁꯥꯇꯥꯕꯝ ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯂꯤꯔꯤꯛꯁꯇ RB ꯃꯩꯇꯩ ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯁꯤꯅꯤꯃꯥꯇꯣꯒ꯭ꯔꯥꯐꯔ एडिटर तरुण वांग मथंग कौशिनजगे कॉस्ट्यूम अरविंद टोंजम अमदी वांखई मंत्री कॉस्ट्यूम अरविंद टोंजम अमदी वांखई फी मंत्री लागरी लेंशन बिरकनबा कौशिनजरी मेकअप आर्टिस्ट नावबा खुन्याय मैम अहोबा खुबाम तंग खुमिनसी अखोइगी मखा तारकपदा अखोइगी कैंडल लाइटिंग तौबगी खुद तंजा अदु लौजगे अखोइगी मैरा चुखत पीनबा कैंडल पुथोक पिरकनबा निंगसिंजरी अखोइगी ngasiगी मैरा चुखतपगी थौरम असिदा सर संतोष अमदी अखोइगी ओजा बोइनाव अदुगा अखोइगी म्यूजिक डायरेक्टर ओइबिरिबा बेनस मेफ्रीगा लेंथोक पिरक्तुना मैरा असे चुखत पीनबा निंगसिंजरी अखोइगी मथंगदा सेम सादुना लेबियु लेंयान अमदी मोमेंटोगी मथंग सेम शादुना लेबियु लेंयान अमंदी मोमेंटोगी अखोइगी मैरा असे चुखतखिबगा लोइनाना अखोइगी ngasiगी पेट्रुक लै हारिबा म्यूजिक वीडियो एल्बम असे मयामदा कुसिनजबगी तंजा अदु अखोइगी लौजनबगीदमक्ता मयामदा याइफा थौनी निजबने मयामनसु सपोर्ट तौमिनसे हाइदना व्यूअर्स सिंदा हाइजरी नोंलुपना
ꯂꯦꯡꯌꯥꯟ ꯑꯃꯗꯤ ꯃꯣꯃꯦꯟꯇꯣ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯗꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯂꯣꯌꯥꯂꯦꯝꯕ ꯁꯥꯏꯈꯣꯝ ꯑꯃꯗꯤ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯄ꯭ꯔꯦꯇꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯃꯗꯤ ꯗꯥꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯂꯣꯌꯥꯂꯦꯝꯕ ꯁꯥꯏꯈꯣꯝ ꯑꯣꯖꯥꯕꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯣꯃꯦꯟꯇꯣ ꯑꯃꯗꯤ ꯂꯦꯡꯌꯥꯟꯒꯤ ꯈꯨꯗꯣꯜ ꯇꯝꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯀꯩꯅꯣ ꯑꯁꯤ ꯑꯣꯖꯥ ꯁꯟꯇꯣꯁ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯦꯡꯌꯥꯟ nate keno moment thagachari oja thank you mathangda kauthokjage khoigi Daka Studio gi founder oibiriba oja wenau lengthokpiraknaba ningsingjari lengyanama khudol tambinaba Thagachari ojabu mathangda kauthokjage loyalemba saikhom ojabu lengthokpiraknaba ningsingjari lengyan khudol tambigani Thank ojabu thagachari thank you phamam langda lengshin binaba mathangda akhoi lengyan sing ase artist sing da khudol tambinaba gi damakta koi gi oja santos bu lengthokpiraknaba ningsingjari अखोगी ngasi music अखोगी music video album asigi director oibiriba Benas Mefri lengthokpirakna baning singjari lengyan asi Sir Santos na Benas da lengyan khudol tambigani thagachari Benas Mathang da kauthokjage Benclim Laima Pokpam khoigi ngasi music video album asigi hero oibiriba khoigi men oibiriba da Benclim da Oja Santos na lengyan khudol tambigani Mathang da kauthokjage Chebizu akhoi Chebizu se hek tholak pada ko khoi han gai urudraba matung da Chebizu tholak pa se myam khuba hoba mam tang khubina ba ning singjari akhoi mi di myam le ga khubak se khitang khu se nungai di khar khar kan khubiu ba thagachari mathang da kauthokjage khoi gi singer Premchan Ningthauja Oja Santos na akhoi gi lengyan amadi momento khudol tambina ba ning singjari Matang the same saduna lebiu khoigi lyrics da RB Maitai Thagachari Matang da kauthokjage khoigi lyrics da RB Maitai Mathang da same sadu kauthokjage cinematographer da editor Tarun Wang Oja Santos na lengyan khudol tambina ba ningsingjari Mathang da kauthokjage costume da Arvin Tonjam amadi Wangkhai Fi Mantri aduga makeup artist da Nauba Khunyai lengthokpiraklaga akhoi Oja Santos na lengyan khudol tambina ba ningsingjari okay yara thagachari koi Oja Santos phambam langda lengshin bina ba ningsingjari akhoi mathang da kauthokjage
ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ artisting crew membersing ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ crew membersingꯒꯤꯗꯒ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗ꯭ꯔꯣꯟꯗ ꯑꯅꯟꯇ ꯑꯣꯏꯅꯥꯝ ꯌꯥꯎꯕꯤꯔꯒꯗꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔꯗ ꯂꯥꯡꯒꯣꯜ ꯖꯝ ꯁ꯭ꯇꯣꯔ ꯃꯦꯀꯞ ꯅꯥꯎꯕ ꯈꯨꯟꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯗꯛꯁꯟ ꯃꯦꯅꯦꯖꯔ ꯏꯃꯨ ꯃꯩꯇꯩ ꯃꯦꯗꯤꯌꯥ ꯃꯦꯅꯦꯖꯔ ꯕꯤꯁꯣꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ equipment management ꯕꯤꯀꯥꯁ ꯍꯤꯖꯝ transport arranger ꯑꯔꯨꯟ ꯂꯥꯏꯔꯦꯟꯖꯝ ꯌꯥꯎꯕꯤꯔꯒꯗꯤ ꯑꯃꯃꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯣꯃꯦꯟꯇꯣ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯕꯣꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯕꯣꯏꯅꯥꯎꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯒ ꯃꯣꯃꯦꯟꯇꯣ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯕꯤꯁꯣꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯑꯣꯟꯂꯥꯏꯟ ꯃꯦꯗꯤꯌꯥ ꯑꯣꯟꯂꯥꯏꯟ ꯃꯦꯅꯦꯖꯔ ꯑꯣꯏꯕꯤꯔꯤꯕ ꯕꯤꯁꯣꯔꯖꯤꯠ ꯂꯥꯏꯁ꯭ꯔꯝꯗ ꯑꯣꯖꯥ ꯕꯣꯏꯅꯥꯎꯅ ꯂꯦꯡꯌꯥꯟ ꯑꯃꯗꯤ ꯃꯣꯃꯦꯟꯇꯣ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯃꯊꯪꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯗ꯭ꯔꯣꯟ ꯑꯅꯟꯇ ꯑꯣꯏꯅꯥꯝ equipment management Vikas Hijam production manager Imu Maitei guest artist Ratan Mayang Lambam Shashibala Thukchom transport arranger Arun Lairenjam amta lagdaw male ha ꯑꯩꯈꯣꯏꯒꯤ crew membersingse ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯅꯗꯤ ꯇꯥꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯛꯇꯕꯒꯤ ꯀꯩꯅꯣ ꯑꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯆꯠꯊꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯣꯏꯅꯥꯎ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯨꯛꯂꯩꯒꯤ ꯗꯤꯁꯀꯁꯟ ꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯁꯤ ꯑꯣꯟ ꯇꯧꯕ꯭ꯔꯥ ꯑꯣꯟ ꯍꯜꯂꯣ 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 ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯥꯛꯄ ꯌꯥꯎꯕꯁꯤꯡ ꯀꯧꯊꯣꯛꯆꯒꯦꯀꯣ ꯁ꯭ꯄꯣꯟꯁꯔꯗ ꯂꯥꯡꯒꯣꯜꯖꯝ ꯁ꯭ꯇꯣꯔ ꯂꯥꯛꯄꯤꯔꯒꯗꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯣꯏꯅꯥꯎꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯒ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥ ꯄꯥꯔꯠꯅꯔ ꯑꯣꯏꯕꯤꯔꯤꯕ ꯁꯤꯡꯖꯃꯩ 360 ꯑꯃꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯁꯤꯡꯖꯃꯩ 360ꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯕ ꯑꯃ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯒ ꯑꯣꯖꯥ ꯕꯣꯏꯅꯥꯎꯅ ꯂꯦꯡꯌꯥꯟ ꯑꯃꯗꯤ ꯃꯣꯃꯦꯟꯇꯣ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ
ꯑꯣꯖꯥ ꯋꯥꯏꯅꯥꯎꯕꯨ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯁꯤ ꯗꯤꯁꯀꯁꯟ ꯇꯧꯕꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦꯀꯣ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯜꯕꯝ ꯑꯁꯤꯒꯤ ꯗꯤꯁꯀꯁꯟ ꯔꯣꯝꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯋꯥꯏꯅꯥꯎꯗꯒꯤ ꯍꯥꯟꯅ ꯂꯥꯛꯆꯒꯦꯀꯣ ꯋꯥꯍꯪꯁꯦ Hello. ꯍꯜꯂꯣ ꯑꯩꯈꯣꯏ ꯂꯥꯏꯚꯁꯨ ꯁꯤꯡꯖꯃꯩ 360 ꯑꯃꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯗ ꯂꯥꯏꯚꯁꯦ ꯃꯌꯥꯝꯁꯨ ꯚ꯭ꯌꯨꯋꯔꯁ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯦ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯗ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏ ꯊꯥꯗꯣꯛꯆꯔꯒꯅꯤ ꯁꯤꯒꯤ ꯃꯥꯡꯒꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟꯁꯦ ꯄꯦꯇ꯭ꯔꯨꯛ ꯂꯩꯔꯣꯝꯗ ꯆꯦ ꯕꯤꯖꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯕꯦꯅꯁ ꯃꯦꯐ꯭ꯔꯤꯁꯨ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯑꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯡꯒꯔꯁꯨ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯐꯥꯎꯟꯗꯔ ꯗꯥꯕꯣꯏꯅꯥꯎꯗꯒꯤ ꯍꯥꯟꯅ ꯂꯥꯛꯆꯔꯒꯦ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯂꯩꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯑꯦꯜꯕꯝꯁꯤꯗ ꯏꯁꯩꯁꯤꯒ ꯁꯩꯊꯥꯃꯤꯟꯅꯔꯒ ꯄꯨꯊꯣꯔꯛꯄꯁꯤda ꯗꯥꯕꯣꯏꯅꯥꯎꯅ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯈꯥꯗ ꯄꯨꯊꯣꯔꯛꯄꯁꯤꯗ ꯇꯤꯝ ꯋꯥꯔꯛꯁꯤ ꯀꯃꯥꯏꯅ ꯇꯧꯃꯤꯟꯅꯈꯤꯒꯦ ꯗꯥꯕꯣꯏꯅꯥꯎ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯦꯡꯕꯗꯤ ꯄꯦꯇ꯭ꯔꯤꯛ ꯂꯩꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯩ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄ꯭ꯔꯦꯝꯆꯥꯟ ꯅꯤꯡꯊꯧꯖꯥ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯌꯥꯝꯅ ꯐꯥꯎꯔꯛꯀꯗꯕ ꯑꯉꯥꯡ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯦ ꯅꯝꯗ꯭ꯔꯤꯉꯩ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯏꯁꯩꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯔꯦꯀꯣꯔꯗ ꯇꯧꯕ ꯅꯠꯇꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯔꯦꯀꯣꯔꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯇꯣꯞꯄ ꯏꯁꯩ ꯑꯃꯒꯤ ꯔꯦꯀꯣꯔꯗꯀꯤ ꯂꯥꯛꯆꯕꯅꯦ ꯃꯥꯅ ꯂꯥꯛꯄꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯑꯅꯧꯕ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯖꯤꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯛꯀꯥꯟꯗꯨꯗ ꯏꯌꯥꯝꯕ ꯑꯩꯒꯤ ꯏꯁꯩ ꯑꯃꯁꯨ ꯂꯩ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯑꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯏꯁꯩꯗꯣ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯕ ꯂꯩꯁꯦ ꯌꯥꯝ ꯀꯨꯞꯄ ꯌꯥꯝ ꯄꯤꯛꯄ ꯑꯗꯨꯒ ꯃꯒꯨꯟꯗꯤ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯕ ꯂꯩꯁꯦ ꯅꯥꯆꯣꯝ ꯆꯤꯟꯒꯦꯁꯨ ꯌꯥꯏ ꯑꯗꯒꯤ ꯁꯝꯖꯤꯗ ꯆꯤꯟꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯒꯨꯟꯁꯤꯗꯤ ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯥꯏ ꯃꯆꯨꯁꯦ ꯁꯨꯡꯃꯥꯡ ꯃꯥꯡꯗꯦꯕ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯃꯥ ꯄꯦꯇ꯭ꯔꯨꯛ ꯂꯩꯗ ꯁꯩꯊꯥꯔꯀꯥꯟ ꯁꯛꯑꯀꯥꯟꯁꯤꯗ ꯏꯁꯩꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯏꯁꯩꯁꯤꯗꯤ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗꯤ ꯀꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯗꯥꯕꯣꯏꯅꯥꯎ ꯀꯔꯤꯝ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯏꯌꯥꯝꯕ ꯑꯩꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯈꯥꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑꯁꯤ ꯅꯪꯒꯤꯁꯨ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯑꯅꯤꯁꯨꯕ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯈꯔ ꯔꯣꯃꯥꯟꯇꯤꯛꯁꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯒꯦꯅ ꯍꯥꯏꯔꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯑꯗꯨꯝ ꯏꯆꯟ ꯂꯤꯛꯂꯥꯡꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤꯗꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤꯗꯁꯨ ꯏꯕꯤꯗꯦꯟꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣoi ꯑꯗꯨꯝ ꯄꯤꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥ ꯍꯥꯟꯅꯗꯒꯤ ꯑꯇꯣꯞꯄ ꯏꯁꯩ ꯃꯌꯥꯝ ꯁꯛꯄ ꯑꯣꯏꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯁꯦꯝꯕꯗ ꯊꯣꯛꯀꯅꯤ ꯃꯁꯤꯁꯤꯃꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯤꯝꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯩꯁꯦ ꯅꯝꯅꯕꯒꯤ ꯍꯣꯠꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯃꯇꯝꯁꯨ ꯂꯧꯖꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯆꯥꯟ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯣꯠꯀꯗꯕꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯍꯦꯔꯣꯗꯤ ꯑꯩꯈꯣꯏ ꯕꯦꯡꯀ꯭ꯂꯤꯝ ꯇꯧꯍꯟꯁꯤ ꯕꯦꯡꯀ꯭ꯂꯤꯝꯁꯦ मागी लुक्सता याम चाना अइनासु अस बेंक्लिम ओरदि बेंक्लिम दे इनाउ पाने अखोइ हानासु दुम तौमिनग्रबनि प्रोजेक्ट से मथंग 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 अदुम तौमिनग्रबनि अदुमा तौरकदबसु लैरि अदुदि हाइदोरोइजिको बेंक्लिम हाइदि मथंगी प्रोजेक्ट तौरकदब लैरे इसै लोइरे हेरोनी खनब लोइरे हेरो खनब लोइरे अदुम अखोइना मतमदुदा हेरोइन जे कमाइना चूज तौगे अदु मतमदु हुजिकि लोसल लगे हाइदि अदुम कैनो सरप्राइज ओइरसि अदुगा अदुमाइना लैरि अदुगा इनाउ प्रेमचांदगी हुजिकि पेट्रुक लै ला कानसिदा हेरोनी दि कमाइ तौगदबनो हाइर कानसिदा अखोइगी बिजुजे मोइना ऑप्शन हाइदे थमनरेबको अदुगा याम अदुदि याम नुंगाइरे अखोइ दका स्टूडियो गिजो अहानमने हाइतारे अखोइने अखोइगी हेक दका स्टूडियो ngasi हौरकपदगी ना ngasi हुजे हेरोनी अतै तै म्याम तौरे अदु बिजुगी ओइदे अखोइ अहानमने अखोइ याम थवाइ याउजबा हाइतारे कइनो गांदा नौना मु थोलक कमबेक अमा लाकदोरे हाबजिदा अखोइ हानादगी सु दुम बिजुजे अदुम अखोइना सेलिब्रिटी म्याम रक्ता अखोइना अदुम अखोइगी दका स्टूडियो ना नोंमदि अमुक्तंगी बिजुगो हुजु पुनबगी तंजामदि फंगजरखिनि हाइगा अखोइ आशा तौर लाक्सगिबनेबा अदुबो ईश्वरना चानबीबा हाइगद्रा अखोइगी इनाउ प्रेमचांदगी केनोदगी अखोइ पुनबा हाइगद्रा
ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯕꯤꯖꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯗꯀꯥ ꯄ꯭ꯔꯣꯗꯛꯁꯟꯒ ꯄꯨꯟꯕ ꯐꯪꯖꯔꯦꯕ ꯁꯤꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯨ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯇꯧꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯥꯃꯣ ꯑꯥꯔ ꯕꯤ ꯃꯩꯇꯩꯅꯁꯨ ꯏꯕꯤꯕ ꯏꯁꯩꯅꯤ ꯍꯥꯏ ꯌꯥꯝ ꯐꯖꯩꯕ ꯇꯥꯃꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯃꯣꯒꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯍꯥꯏꯗꯤ ꯂꯤꯔꯤꯛꯁ ꯑꯣꯏꯔꯒꯁꯨ ꯀꯣ ꯑꯌꯥꯝꯕ ꯊꯦꯡꯅꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯄ꯭ꯔꯦꯝꯆꯥꯟꯁꯤꯒ ꯂꯣꯏꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯤꯝ ꯋꯥꯛ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯕꯦꯅꯁꯁꯤꯁꯨ ꯌꯥꯝ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯁꯨꯝ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯑꯍꯥꯟꯕ ꯂꯥꯛꯀ ꯑꯩꯈꯣꯏꯁꯨ ꯅꯧꯔꯤꯕꯅꯤꯈꯔ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯕ ꯃꯥꯟꯕꯀꯣ ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯥꯒꯤ ꯁꯨꯝ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯐꯥ ꯌꯦꯡꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯥꯏꯇꯥꯔꯦ 2017ꯗꯒꯤ ꯑꯩꯈꯣꯏ ꯃꯣꯔꯦꯗꯒ ꯂꯩꯔꯤ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐꯤꯜꯁꯤꯗ ꯋꯥꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯅꯥꯎꯁꯦ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯔ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯃꯥꯅ ꯄꯤꯒꯗꯕꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯉꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯀꯩꯅꯣꯗ ꯑꯣꯏꯅ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯩꯒꯤ ꯙꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯤꯝꯗ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯦ ꯍꯥꯏꯒ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯅꯥꯎ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯒ ꯆꯦ ꯕꯤꯖꯨꯒꯗ ꯂꯥꯛꯆꯒꯦꯀꯣ ꯉꯁꯤꯒꯤ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯕꯦꯅꯁꯇ ꯂꯥꯛꯆꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯗꯤꯔꯦꯛꯁꯟ ꯄꯤꯔꯒ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯁꯦ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯥꯏꯔꯞ ꯇꯧꯅꯔꯒ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤꯀꯣ ꯑꯗꯣ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯁꯤꯅ ꯑꯅꯧꯕ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯥꯎꯔ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃ इवन चेबीजू सुमाइना चूज तौरपगी मतांगसिदा बेनसकीजू दका स्टूडियो मोरेगा सुमाइना पुल्लगा टीम वर्क ओइना तौमिनारपसिदा करी करी अनौबा करी फंगबगे हाइदि दका स्टूडियो मोरेजे कोइगी मोरेदगी कोइगी लांचेला अब मतुंगदा सुमाइना सागच्चगिबनेबा अदु सिगी मतांगसिदा बेनसकी वाफम अमनि तंग फोंदोपियु अहम मुक्तदा मैं अपनो पुकोनो खुरमजरी इसे दका स्टूडियो से फर्स्ट कोलाइड तो बोई तो नहीं अदो ताबदे हम तारे मम्मिंग से some artist खरा दगी दका स्टूडियो मोरे प्रोडक्शन हाई तारे को मैं हम तारे अदो द कनाना फाउंडर वरी नो अदो का मोई की टीम से बैनर से किम खादा के प्रोजेक्ट तो उकरे अदो का कमाई तो वहाँ बदी so I have no idea अदो तो का दबें क्लेम की इसे हम आइगा समाना कॉल ऑफ टोनर की इसे हम तो की अदुगी असेंबदी हम सेंगना हर कांदा पेट्रोक्ले से तसेंगना सिगी सै लाकपसे अखोगी इसै मयक इबिरिबा पापुंग आरबी मैतै मागी ममांगी इसै नुंगसी मपाल सिसोइना डायरेक्शन तौजगी बे इसै ने अदो सिगी आफ्टर सिगी प्रोजेक्ट लोयर कांदा पापुंग नैंगोंदा इसै अमा लैये सुमाइना ऑलरेडी लोइना रेकॉर्ड लोइरे अदुगे इसै से सिगी से अखोगी टीम तौरगा नमोना पिरकपने असेंगिदी अदुदा इसै से ताबा कांदा पेट्रोक्ले हरमबसे आइना खनबसे पेट्रोक्ले से लई दुते मसक खंगे मागी कलर मागी मसक लोइन खंगे अदो अखोई मैतैगी ओइना इंगे लैदा सैथाबा अदगी लैपाक लैदा लैहाउदा सैथाबा इसै मयाम अमा खै वारिंग द सैरेंग द लोइन तारगा लाए पिङैदगी अदुगा पेट्रोक्ले हाइबा इसै सिदती सैथाबसे आई मी तारमबदी खंगदेको आई की ओइना देम तारक्ट्री इसै दसु ताद्री वारिंग सैरेंग द सुमदा ताद्री अदना पेट्रोक्ले हाइबा पोतसे मागी मगुन से इसै से तारकांदा यामना नुंगसिरकपा यामना इंगबा तो यामना टाइपिकली खुगी मणिपुरी इसै अमा हने हाइबा कांदा याम चौथोकसबा फावे इसै से ताबा कांदा देगाइना अहिंग अमा खक्ता दा बैंकलिम द कॉल तवे सुमाइना इसै अमा इंगोंदा लाए इसै से नंगना तौरदे याम फजनी कगिनो दे आइना मागी ममांगी इसै अमा तौबा कांदा खंगे मांगोंदा कैपेबल ओइबा मांगोंदा खितंग आइना खंग खरा लेजे माइन तौर कांदा मासो इसै से तार कान याम इंटरेस्ट लै अदमा अतम इंगोंदा हाय सिसै सिति तौर से मंगल लगम से हेरोइन से कना ता होंदोइनो सिंगर से संग चे सुस्मिताना सकपने अदुदा चे सुस्मितागी वॉइस से तार कांदा इंगोंदा ऑप्शन लेबसे चे बिजु खक लेबा कनाम उरक्तबा मिटसिदा पेट्रोक लेगा हार कांदा मा खक उप होय अखोइना ट्रीजर दा थादोरपदा येंगबदसु चेबिजु थोलकपसिदाको पेट्रुक लई हारिबा अखोइसु लईगी पिकतक तौरगा राशि लैबदो अदु अखोइ चेबिजु मसक्सिदसु उबा काइनि चानैयना खल्लेबा अदुदिसु हेक इसै से ताबा कांदा बॉयज तुने इसै दुने सै थारिबल लई दुने आई हेरोइन से कनाम तो उदेबा एट द वेरी मोमेंट आइना खनबसे मा चेबिजु खल्लेगा चेबिजुना कैगुम सुंगा यारक्ट्रगदी
at least สุดไปเลยเรื่องก็ดีเอาไป option จะไอ้ heroine จะไอ้มีแต่สุงเลยที่ casting call ตัวสิบหายหมายถึงตัวกันเด้อ but อะทุกี้พอจะเลยเรามาตรงนั้น technically ให้ผมไล่ขนาด camera กับตัวนู้นขนาด finance ตัวนู้นขนาด light ตัวนู้นให้ไปก็จะอู้บอีใช่มัน number กี่หลักก็แต่ว่ามารู้ว่าพอสิ่งเสตานรักพอมาทำตัวที่สิ่งที่ทำมาตัวคุยนะ financially matter มายามจ้างนัดแทงนะพอตายมิงดูแต่ไอ้น่ะดับเบิลคิมกับวาริสสันอะไรกันเด้อเด็กก็อิสระจูโมเรสสิตัวเราก็นำมาเสสเนี่ยอะทุกคนไอ้เด็กก็อิสระจูเสไม่ยามที่ตาเรทุกคนหิ้งสไลน์น่ะล้วนยิงไงมวยกี่ project สิ่งก็นำกี่ปะมามังตาตัวกี่ project สิ่งเสมน่ะ quality labor แต่กี่มวยกี่ team hard work สิ่งเสต้องอุบฟังไงทุกคนเอาคุยสไลน์น่ะอุ่นอะไรมาฟังสิเด้อคุยไอ้อิชาลายยาวเรมายาวเร สตูดิโอโมเรกอาหารบะเบนัสในยิงกี่เปอร์เซ็นต์กรีเดสิริทีมวากเสียงพัฒนาตัวนี้ให้เปอร์เซ็นต์กรีวิดีโอเดอุบฟังบีกี่ไอ้น่ะอุบเสเตเตกี้ใส่มาเขาเตเตกี้ใส่มาดาวนี่ก็ตัวปะโคเฮนซัมนะโคเฮนซัมกี้อะดูตัวมาอูเร่อะดูก็รัตนาก็แบงค์ลิมก็ตัวปะมาอูเร่อะดูมาทำตัวไอ้คิดตั้งยี่ไงมวยกี่ใส่สิ่งเสกมาอินะตัวไอ้ฮับส์อะดูก็ดับบอยน่าเอาเสแทงนะว่ามาทำตัวปรายงอนเดอตัวอาเบเอเนอร์จีมไหลให้ดีมากนั่นนุ่มจิตงางมาใส่ไอ้เซ็กสมัยตายมาสักเซสุมานมันดาวิดายามนะเท่านาปีบดอมานั่งทำมาก็งางๆภาษาคุยกันดีซีนี่สมัยตัวอีสิแต่ลอยให้มาให้ดีดักไอ้สตูสิกิมารำได้ทางนี้ก็ไอ้อะไรไอ้ตัวมินเลยนุ่มเซอร์ไพรส์สเปซเลสไอ้แกงางเดช่วงงางเดห้อยตายแล้วก็ทอละกันในแบงค์คลิมได้แบงค์คลิมก็ยินดาวไว้น้องให้แม่ตัวส่วนไอ้งอนใน energy มาตัวอันบ่ positive energy มาลากปตัวก็อีใส่ทิ้งท่าดาวิดตัวรสอะไรที่ดาตารุนยาวเว้ยโอเคกิสเนมาโตกราฟเฟอร์อิติเตอร์สมานะตัวอวยบันนี้ใส่สิ่งก็ดาตารุนสุยาวเร่ตัวดาตารุนดีไอ้เนี่ยยามคุยเร่เจบิจุนัสเอกโตกี่มันเนี่ยคุดีดูแต่อีบ้านนี่แทงนักเรียบก็ซีเควนซ์มาเขาแต่ชินน้ำมันบัดแทงนักเรียบตัวกันดาตารุนกี่วอล์กสิที่ไฮบัดเอาคุยเนี่ยไฮบัดวัดแล้วนี่ไฮตาเลยมากี่ยามเช็คซินจะบัดไลทิงโดยแกแคมรายามที่น่ะเช็คซินเลยตัวดาตารุนที่ขังเลยแบบนี้นะมาก็ละอากาคุยตะก้ากี่น้อยดาตารุนเราอินโตตัวนี้ก็ไฮบัดกันไอ้เจ้าสายก็ไอ้เนี่ยคิดตั้งแต่อุรมบ่ปตัวแห่นอุรักปตัวขลังบัดว่าจานาบัดเลยนะดากาสตูดิโอโมเรเดลอยเนี่ยยาวกันเลยรำบัดยาวรำไหมตัวกี่ especially ดากาสตูดิโอกี่ขวายดากี่ไอ้เนี่ยใส่ทางหนึ่งบ่เซ่มวยกี่ทีมวอล์กเซ่การสันคริวตัวนั้นคริวเมมเบอร์สิ่งเสกไอ้ดีใครโน้มวัดเลยให้ประมาณตั้มดาแคมต์ problem เลยทีวัดไปให้เป็นเลยทีไอ้เปโตรเลยสิมาสุดที่ตัวประมาณตั้มดา I think 4 days ตัวมันจังเงี้ยเอาไป weather กี่ problem เลยบอกเขาดูก็ light กี่ set up ไว้กี่ระ camera กี่ไว้กี่ระสุว้าวกี่ที่ให้ตาเรก็aduna domain to raga journey se lakhi bane adu sigi credit se piu haraga de ai da boy now da pizza ge aduga whole the guys studio ge members sing aduga babung rb ne sai se first lag bane ko aduga singer da premchan masa magam interest magi swi amna ahan boy I think I can ta ahan boy to ba ma sai so hai krema na khoi gi singer na hai bi bada isai se thin tha da chon tha da na yam thu na bu thok pa pam gre na adune moi ki interest mayam aduga aina uzaramba dakana pirak pa positive energy tu na atmain torga isai senga si mayam ang na sinaba ngam jabani na haisai thagat chari khoi chebi juda lak chage wa hang se chebi ju se film adegi album se 100 times mayam namaga experience mayam amala abane ba hobi chebi ju se ai ware da kaina haiba timing du ba oi rabane ba si gi timing si da chebi ju na khoi gi yum pa lo matung la kitang gap le ra kan da sumaina music video album lak pa se asida da ka studio more je hozik kaino da su benes na su haibi gi budo anova koi gi kaino haitar studio ama oina artist me ama ma buthor pa se chebi ju hoiga suaina pulla ga chatmina ba amtang di khanja ba do handak ti phange na haibe gi matang sida chebi ju na anova senior me ama ma thengnar kan da sumaina anova establish ama tor akanda sigi pochida kusam naraga album je lakmina bada chebi juda kari kari haidi hena tawhanning ba amadi puthor kini haiba gi thaja ba ama chebi juna thengnar pa mayam da kari khetna ba lai ba gi da ka studio more da haibi one chebi ju ai so aham ne ba da ka studio more siga pulli se handa kisna han boy doine ayam nuai haibdi sengna ai datarun se di han da gi dum yamna loina bada nuaiba ibungam khakne mama se haidi thabak to bokan dem serious oi jaba adung mami sa am khakne ma su seng na have the ma datarun yor me ka have se si so ai won da yamna hen excited oi bodo adu oi
ꯑꯗꯨꯒ ꯍꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯀꯩꯅꯣ ꯗꯗꯥꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯅꯧꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯌꯣꯛꯈꯠꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯐꯤल्म आर्टपू पामजबा एक्टर एक्ट्रेस मैम योखत्पगी पांदम अमगी मखादा हाइतारेने स्टूडियो से लिंखलकपसे आइगी मोतदी याम फैना हाइजनिंगे कलाबो पामजबा मीसिंगी दमक्तदी अदुगा आइगी ओइनसु स्टूडियो सिदा लेबिरिबा मेंबर्स खुदिंगमक सिगा हानबा ओइना पुंजबसे आइगिसु याम नुआई याम लाइबक फबनेना इस हाइनिगे अदुगा अखोइगी वहांग से ओजा अखोइगी लिरिक्स ओइबिरिबा आरबी मैतैदा ओजादा लाक्चगे ओजा से सिगी लिरिक्स की मतंग जे ओजाना पेट्रुक लैदा सैथाबजे कमायना इसाइजिदा हाइदिंग साइ खोइगी बेनसना जो हाइबिगिबदो तखे लेबाक लैददि मैम सैथाबा उरे अदुगा पेट्रुक लैदा सैथाबजे अहानबा ओइदोरा ओजाना तारपदसु हाना लैख्रबरा अखोइना ताबददि अदुम अहानबा ओइना थेंगनाजै सिगी मतंग से ओजाना हाइबियुने लिरिक्स सिगी मतंगदा अहानबा ओइदोइनेबको मैम पुनमकपु खुरुमजरी पेट्रुक लै हाइबा लैसे पेट्रुक लै हाइबा इसैसे आइन इरमदाइ मतमदा आइना फावगे जिकै फावगे गेदा पेट्रुक लैसे याम सेंगना मखिदे कनागुम्बा खरना हाइतारे फिल्म अमगिदमक्ता इमाना पिरक असाइनमेंट अददा मधुगी इसैसे इनबा होनबा खाना पेट्रुक लैदि टाइटल दि पीबा फिल्म जिगी पेट्रुक लैगी टाइटल दि पीरगा आइना इसैजिगी मरमदा कमाइने इगदबनो हाइबसे आइ खंगदबने अदो पेट्रुक लैगी स्टोरी दुदि मोइना लीदि लीरे अगोंदा लीरे अदुगा याम थाजदना लेरम मतुंगदा आइजे इसैजे कमाइने इगदगे हाइबसे खंगिद्रे आइजे हंतकसे ममासु लैगिदबा अदुगने टेंशन सु याम लैबा अदुना नहनमक्ता ओजा खितंग सुमाय नक्सनबियोने नहनमक्ता शूटिंग चटपदो आई यावजगदबने अदुगा डेट 10 11 12 अदुदा 11 सिदनि ममा लैतबगी केनो थोइसे अदुना यावबंगमगिदे आई याम पेनदबा याम टेंशन लैबा मतमनि तबदबो पेट्रुक लैसाइन इरखिबसे कमाइने इरखिगे हाइकांदा पेट्रुक लै हाइबा लैसे इचम चंबा ममन यामना लैबा ममन यामना पीबा लै अमसु नतबा अदुबो थमोइनबो खोइदारबा आइगी वाखलनबो सेमगेना खल्लबा अदु ओइतादे ममन लैतबा लैतेको खल्लगा आइना वाखल कन्सेप्ट अमन लाखिबनि आई नोमा आई ऑफिस हलक मतमदो आइसे वाखल याम नुंगाइना लाए वाखल यामना नुंगाइना लाबा मतुंगदा आइगे ऑफिस तगी हले हलाकांदा युम योराकांदा युमगी स्टेयर कुमदबगिसिदा पेट्रुक लै हाइबा अपिकपा लै अमखक लैबनेबको अदुगी मखोंजिदा फम्मगा आइना ऑफिस हला मतुंग खोंखुद हामबा लोइरबा मतुंग लोइना लोइरबा मतुंगदा पेट्रुक लैगी इसैगी थीम जे सागना होनर फमतंदा पेट्रुक लैगी मनाक्ता फम्मगा पेट्रुक लैजिगी वारी सानगिबने बाइगा अदुदगी पोलखिबने हाइबा तारे इसानबु खोइदारदि पामजरदि ममन लैतबा पोट अमता लैते ओजाना पेट्रुक लैदा सैथागिबगी वारीजे ओजाना यामना पामजना खनगिबा पेट्रुक लैगा वारी सानरगा इसादा वाखलदा फावरखिबदो अदुमकनेबो ओजाना इसैजिदा पुथोकपिरिजिगो अदुगा सिंगर हाइदि अखोइगी लिरिक्स ओइरिबसिगा सिंगरजिगा अमो इसैजे सकमिनबा कांदा अखोइ सिंगर नसाई अखोइगी सिंगर अखोइगी ओजा प्रेमचांदसु हाइबिख्रे इसैजे सकपा कांदा मोना यामना एनर्जेटिक ओइगिबा यामना इसैजे पिबिरकपने नसाई हाइबिखि अदुगी मतंगदसु सकमिनबा इसैजे सकलकपा कांदको फील तौबदो आइना फील तौबो ओइदेरा
इसे से सकप कांदा तसेंग इसे मयेक से पाबुंग ना इंगोंदे स्केच होइना खितंग मते अमदंग थारकपनेबको इसे मतेक से इचा इसे मतेक अम थारके अदो येंगेरा ना हरपा येंगे पाबुंग थाबिरो हरबा WhatsApp से थारे पाबुंग नको थारक बसिदा ऐसे केनो तो मिनट अमा फारमोएबको पाबुंग कॉल तौसले पाबुंग केनो तौगे ऐसी इसे से अइना सक्तबा याद्रे पाबुंग ना हेपेट अमता हाइबियोना हाइबा यारोइद्रा गाना हाइबदी इसे से हानागी ओइबनिना हाइबदी मीना सकपगी अयाबा अतोपसु लेरमगनी हाइबगी वखलदा आई हाइजबनेबको दुगा कमाई तौगेना दा लैते कनाम लैते हाबसदा अइंगोंदा यामना खंगदे करोमदगिनो खंगदे ईश्वरने इंजलकपदौना हाइतारेको सी इसे से अदुम संनिंगो फावरेबको अदो करम कांदा पाबुंग आइसे पाबुंग ने यारनीना पाव फाउनरे फाउनर कांसदा पाबुंग आइसे अतु मतमदा सकनिंगे हाबसदा यारनी अदुम सासे हाबदा पंथादना सी से अदुम केनो लोइग्रेबा अदुम लोइसनग्रेबा वन डे अदुम हाइदी वखल लेपथोक लोइग्रे लेपथोकरेबा अदुम अदुगी सिगी इसाइजी मतंग दका स्टूडियो जे मुक कमाइना थेंगनारगा लाइनो सिजे हय ऐसी हाइजगे को दका स्टूडियो से आइगी दमक्तदी यामना लाइबक फबा सेंगना हारगददी कोई आर्टिस्ट पामजबा तसेंगना नौना थोलैबा खोइगिदमक्तदी दका स्टूडियो से ईश्वरना थाबिरपगा चमाने कइगिनो हाइबा मतमदा सिदा थेंगनाबा हाइसे आइना समाय तौबा आइगी इमानबा बैंक क्लेम आइसे मादी अदुम सही तरामुक सुरे आइगा मागा तिनरकपसे लोइनरकपसे अदुबो आइदी मागी मागी केनोना यादबदगी हाइतारे आइना सोमदा ममागी मतेंग पा बिजनेस साइड ओम द चटपा मासु मयामगी सेवा तौबने तौरगा मागिसु तोंगानबा साइड ओम लैगिबगी अदुम थेंगनाबगी गैप से अदुम लैगिब हाइतारे तोंगान तोंगाना अदु कमाई तौगे हाबा मतमदा पाबुंगना साइ वारी तौगिबदो बेनसदा इसै थागिबदो अदु कमाई तौगेदा बेनस नमोना था कांसिदा ए सी कनाना सकपनो हाय कांदा प्रेमचाना सकपने ए अदुदि आइगी मानबदो ओइरंगनिना ना हाय कांदा माना इंगोंदा कॉल तौरपने तसेंगना कमाई तौगेदा हाइदी हान सक्से खंगनाबा नते बसि तौनी जे हय नंबर दि अदुम याउनैने अदुबु नंबर याउनै हाइदनसु आइगी थबक्तुना लुनै हाइदन नोंमता कॉल तौनबगी अदुम बकेनो लैगी देबा तसेंगना को अदुगा अदुमाइना तौबसिदा माने बाय आइना सकपने खोपने अस बाय कैदोबिना इंगोंदा असुक फजबि इसे से तौरगा नंग नताव इंगोंदा कैगुम तानदुसि कैगिनो हाइबा बाय तानदोइने आइसु तसेंगना सी इसे से कोक याम थादरी आइनासु याम पाम्बि इसे ओइबनिना आइसे मतंग खितंग लौजगिगे ना आइना अदुम लैजबने बसिगी पोसे को अदु कमाई तौगेदा ए अदुदि आई मतम लौरगुम से समाई तौरसे आइगी दका स्टूडियो आइगोंदा आइगी पुरा फैमिली दोंग लैबा आइगी कइनो अमा लै सिदैसिदा तसेंगना हारबदा आई हाइरगे अदुदुगा अदुमाइना तौरसे हारकांदा माना मागी थ्रुदगी हाइतारेको समाइना लाइन से लौरगा दाबोइना ओइना याम हराव हरावना एक्सेप्ट तौबिरकवा अदो मोइना होना तौबिरकवा मयामदुना पेनबदगी याम थुनसु प्रोजेक्ट से अखोइगी शूटिंग लोइखिबने बसेंगना हारबदा शूटिंग तौबददी इसासु यावबिगिब्रा अदुम यावे सिगी दका स्टूडियो की टीम वर्क से लोइना नुंगाइना ngasai बेनस नसु मैम हाइबिग्रेको दाबेन क्लिमगुदी अखोइ अदुम दका स्टूडियो की फैमिली अदुम ओइलरमने मादि मगुन अदुम खंग लैरमनेबा दाबोइ नाउजे दका स्टूडियो मोरे की यामना थौना लैबा अखोइगी फाउंडर अमनेबा केमता मतम सोइबा यादबा दगिदी शूटिंग तौबा सोइबा यादबा थबक सान लोइसनदबा यादे खनबा अखोइगी ओजा प्रेमचांद गा थेंगनारफसु दाबोइ नाउजे कमाइना तौरगा शूटिंग से तौमिना खिगे सिगी मतंग साइबियोने तसेंगना हारबदा दाबोइनाउसे बेन क्लिमगी मागे साइडतगी आई थेंगनजबनेबको अदुगा यामना याम नुंगाइबा अमना आइगोंदा तोंगानबा आइगोंदा याम नुंगाइबा फिल फावरिसना कैगिनो हाइबा मतमदा सिगी केनोसे खोइगी कइनो कइ हाइतारे खोइगी सिगी दका स्टूडियो की टीम सिंगसे टीम वर्क सिंगसे तसेंगना लोइमक अखोइगी वखलोन मानबा खोइगी कइगुम अमा थबक तौबा मतमदा अखोइगी हाइगिबदा तौबना हनबदो अदुगी पोथोइ अदुगी खलुरदि असे याम तीना आइना हरावबो फोंथोकसरी याम नुंगाइबसु दाबोइनाउदा आइना थागतबो फोंथोकसरी अदु टीम वर्क से लोइना नुंगाइमिना खरे खोइगी ओजा ओजा आरबीसु ओजासु शूटिंग से यावबो फंगौद्रे ना हाय अदो सुमाइना दका स्टूडियो गा खुसमनारगा ओजागी मयेकता इसै मा पुथोरपजा ओजागी थमोइदा करी फावबिगी ओजा आइगे इसै जगे क्रेडिट खुदिंग मक्से दका स्टूडियो सांतोस इलेक्ट्रॉनिक्स अदुगा लोइना आइगे अंतकी नौना बेस ऑफ नोंगिन तागे बाइनाउ कनो
ꯕꯦꯅꯁ ꯑꯗꯒꯤ ꯏꯆꯥ ꯕꯦꯡꯀ꯭ꯂꯤꯝ ꯑꯗꯒꯤ ꯌꯥꯝ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯁꯤꯡꯒꯔ ꯑꯩꯒꯤ ꯏꯆꯥ ꯄ꯭ꯔꯦꯝꯆꯥꯟ ꯃꯣꯏꯗ ꯀ꯭ꯔꯦꯗꯤꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯗ ꯄꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯩꯁꯤꯗꯤ ꯇꯧꯕꯇꯕꯨ ꯑꯩ ꯃꯃꯥꯡꯗ ꯕꯦꯅꯁꯇ ꯁꯦꯡꯗꯣꯛꯆꯒꯗꯕ ꯑꯃꯗꯤ ꯂꯩꯌꯦ ꯅꯨꯡꯁꯤ ꯃꯄꯥꯜ ꯑꯩꯒꯤ ꯏꯁꯩꯗꯣ ꯅꯪꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗꯨ ꯄꯥꯕꯨꯡ ꯌꯥꯎꯕ ꯉꯝꯈꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯆꯥꯎꯅ ꯃꯤꯁ ꯑꯣꯏ ꯃꯇꯝꯗꯣ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯕꯣꯕꯣꯛꯀꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯇꯥꯕꯅꯤ ꯑꯗꯨꯅ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯣ ꯀ꯭ꯔꯦꯗꯤꯠ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯇꯤꯝꯁꯤꯡꯁꯤꯗ ꯄꯤꯔꯒꯦ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯗ ꯃꯈꯣꯡꯗ ꯐꯝꯃꯒ ꯁꯩꯊꯥꯔꯒ ꯏꯈꯤꯕ ꯏꯁꯩꯁꯦ ꯍꯧꯖꯤꯛꯇꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯁꯦ ꯆꯦ ꯕꯤꯖꯨꯗ ꯁꯩꯊꯥꯕꯗ ꯊꯣꯛꯂꯛꯑꯕꯅꯦꯕ ꯏꯃꯥꯖꯤꯅꯦꯁꯟ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯎꯕ ꯐꯪꯗꯣꯔꯕꯅꯦꯕ ꯍꯣꯔꯦꯟ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗꯁꯨ ꯎꯕ ꯀꯥꯟꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯐꯥꯎꯒꯗꯧ ꯃꯥꯜꯂꯦ ꯑꯣꯖꯥꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯁꯩꯁꯤꯒꯤ ꯃꯒꯨꯟꯗꯤ ꯃꯈꯣꯏꯅ ꯍꯥꯞꯄꯅꯤꯅ ꯍꯣꯔꯦꯟ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯗꯥꯕꯦꯟ ꯇꯤꯝꯗ ꯂꯥꯛꯆꯒꯦꯀꯣ ꯗꯥꯕꯦꯟ ꯇꯤꯝ ꯁꯨꯃꯥꯏꯅ ꯄꯦꯇ꯭ꯔꯨꯛ ꯂꯩꯒꯤ ꯍꯤꯔꯣ ꯑꯃ ꯑꯣꯏꯔꯒ ꯏꯁꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗ ꯁꯩꯊꯥꯗꯣꯏꯅꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯟ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯗꯣꯡ ꯗꯥ ꯇꯧꯔꯒ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯂ ꯂꯩꯔꯛꯄꯅꯤꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕꯒꯤ ꯃꯇꯥꯡꯁꯦ ꯁꯥꯒꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯑꯍꯥꯟꯕꯗ ꯈꯣꯏꯔꯝꯖꯔꯤ ꯏꯆꯟꯒꯤ ꯋꯥꯍꯪꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯗꯨꯗꯤ ꯑꯦꯛꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃ ꯆꯠꯂꯤꯗꯨꯅ ꯔꯤꯌꯦꯜ ꯂꯥꯏꯐꯅꯦ ꯑꯅꯤꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯗꯨꯝ ꯂꯩꯅꯤ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯁꯨ ꯑꯃꯔꯣꯝꯗ ꯑꯦꯛ ꯈꯔ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯑꯩ ꯇꯧꯔꯤꯗꯨꯅ ꯑꯦꯛꯅꯤ ꯑꯗꯨꯅ ꯑꯦꯛꯇꯤꯡꯅꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯁꯥꯅꯁꯨ ꯈꯔ ꯄꯥꯝꯖꯕꯒꯤ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯗꯥꯕꯣꯏꯅꯥ ꯍꯣꯏ ꯃꯣꯏ ꯃꯅꯤꯡ ꯏꯟꯖꯔ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯅ ꯑꯦꯛꯅꯤꯅ ꯑꯗꯨꯝ ꯑꯩ ꯑꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯔꯒ ꯑꯦꯛꯇꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯍꯣꯏ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯔꯣꯃꯥꯟꯇꯤक ꯑꯣꯏꯅ ꯅꯨꯄꯤꯗꯒ ꯑꯦꯛꯇꯤꯡ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃꯃꯥꯡꯗꯁꯨ ꯎꯖꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯤꯖꯔꯗꯣ ꯌꯦꯡꯕꯗ ꯌꯦꯡꯅꯤꯡꯍꯟꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯗꯥꯕꯦꯟ ꯀ꯭ꯂꯤꯝꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯀꯩ ꯐꯪꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩ ꯆꯦ ꯕꯤꯖꯨꯒ ꯇꯧꯕ ꯐꯪꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯖꯨꯅꯤꯌꯔꯅꯤ ꯑꯗꯨꯒ ꯆꯦ ꯕꯤꯖꯨꯅ ꯑꯩꯉꯣꯟꯗꯒꯤ आर्ट की फील्ड से याम हानग्रे सही तरह अमुक कई में अखोइना पी कांदे अदुम चे बिजु होइदे अदुम कैमरा मांग अदुम थोगा तौरमे अदुना चे बिजु तौमिनाबदा अयंगोंदा थकप अदगी खितंग अहाबा यादी खितंग हैनादबा हाइबदी पामदबा हाइब नतेको खितंग एक तौमिनाबदा अयंगोंदा खितंग केनो तौवे अदु चे बिजुना केम खनगनो केदरोगे समाने एजु अदु हाइग फजन अयंगोंदा यामना ताकपीबा अगी एक तबो अगी होगदबा जगादा अदुम स्वाइन स्वाइन तौ अदगी चिल लेमबदा लिपसिंग जाम हाइते बइजे सेंगना हाइबदा अदु हंदकी पेट्रोल लेगी पाबुंग आरबीगी सही पेट्रोल लेजे पाबुंग नु याम लाइन इबनि अइनजु खरा थवा यावना अदि इताउनो याम फजन सकपिरकपगा अदि दाबोइना होइना फजन नंबीबगा अइना पामजाबगा बेनेस होइना सपोर्ट तौबिबगा अदुम लिपसिंग जु चानाग्रे याम नुवाइ नुवाइ तौरे हाइतारे केमता हाइदि असोइबा यावखिद्रेबा सोइबा होय यावरगसु अदुम हल्ला हल्लागा ताद्रिबक तौरे अदो दाबेन क्लिम नंग हानगै एल्बम से मथंग मथंग मयाम याव कुमा अबनेबा सिगी मथंग मथंग मयाम कुमक जेपी जुगा कुमिनाबसना तोंगालबा टॉप टॉप अमा ओइब्रा ओइ हाइदि अइनासु सम येंगजाबदा यामना मेन हीरो समना हाबदा अखोइना गोकुल उबदा केनोमा फावदो अदुमाइना जेबी जुगा कुमिनारकसे यामना चानाबा मोइना उइबा अखोइ व्यूअर्स येंगबिरबा मयामनासु होरेन अखोइगी दका स्टूडियो मोरे यूट्यूब चैनल दा येंगबिरकांदा अखोइगी प्रीमियर जे पुंग 8 ता ओइदोने अदुगा पुंग 8 मखाइदा येंगबिबा फंगनी अदुदसु अखोइना उरिबसेबा उ हाइबदि हेक येंगबदा फावबदा अदुमा फंगबिगनि खंजे अदो दाबेन क्लिमगी साइट तगिसुगो दका स्टूडियो से सुमाइना बेनस का तौर थेंगनारखिबगी वारी अमा लाइसे सिदसु दाबेन क्लिमना थमोइदा यामना दका स्टूडियो की फैमिली अमा ओइना लैरगांदा यामना थाजबा अमा थमगा दका स्टूडियो से सुमाइना सिगी चांग से खली इमेजिनेशन तौरिदुमा दका स्टूडियो न पुथोरकनि हाइबगी थाजबा से दाबेन क्लिमदसु लैबिब्रा दो पुथोकपा पुथोकतबगी वा केम नते दका से जोदी आई हौबदेसु यावरी लोइबो यावनी दका से जो लैरि मखैदि थागच्चरी साइडगी सीजे तागेना इसे हंगबनेबा
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯟꯇꯣꯁꯇ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯅ ꯄ꯭ꯔꯦꯖꯦꯟ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯒꯤ ꯑꯦꯗꯚꯥꯏꯖꯔꯁ ꯑꯣꯏꯕꯤꯔꯤꯕ ꯁꯥꯔ ꯁꯟꯇꯣꯁꯇ ꯑꯣꯖꯥꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯐꯤꯜ ꯃꯌꯥꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯒꯁꯨ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯅ ꯄ꯭ꯔꯦꯖꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯒ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯃꯊꯪ ꯄꯨꯊꯣꯔꯛꯄꯗ ꯍꯟꯗꯛꯅ ꯑꯃꯨꯛ 9 ꯁꯨꯕ ꯄ꯭ꯔꯗꯛꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕꯒꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯟꯗꯣꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯃꯗꯤ ꯏꯕꯨꯙꯧ ꯂꯝꯗꯝꯁꯤ ꯀꯣꯟꯕꯤꯔꯤꯕ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗ ꯑꯅꯤꯁꯨꯕꯗ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯐꯝꯃꯤꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯤꯔꯤꯛꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄ꯭ꯔꯦꯝꯆꯥꯟ ꯍꯥꯏꯕ ꯄ꯭ꯔꯦꯝꯆꯥꯟ ꯑꯗꯒꯤ ꯕꯦꯡꯀ꯭ꯂꯤꯞ ꯑꯗꯒꯤ ꯕꯤꯖꯨ ꯕꯦꯅꯁ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯐꯪꯕꯁꯤ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯃꯣꯔꯦꯗꯒꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯒꯤ ꯃꯈꯥ ꯇꯥꯔꯒ ꯁꯨꯝ ꯇꯥꯖꯔꯛꯀꯦꯕꯀꯣ ꯑꯗꯒꯤ ꯃꯇꯝꯁꯨ ꯈꯤꯇꯪ ꯂꯩꯔꯤꯕꯅꯤꯅ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯇꯥꯖꯒꯦꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯈꯧꯔꯥꯡꯅ ꯑꯣꯖꯥꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯂꯥꯁꯇ ꯊꯝꯖꯔꯤꯅꯦ ꯑꯗꯨ ꯃꯣꯔꯦꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯕꯥꯁꯤ ꯌꯥꯝꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯕꯥꯁꯤ ꯑꯥꯔꯠꯀꯤ ꯏꯔꯝꯗ ꯁꯤꯒꯤ ꯐꯤꯂꯝꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯩꯅꯣꯒꯤ ꯑꯣꯏꯔꯣ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯄꯥ ꯁꯛꯑꯒ ꯃꯣꯔꯦꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯕु ꯀꯩ ꯁꯣꯏꯒꯗꯒꯦ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯔꯒ ꯏꯆꯟꯗꯒꯤ ꯑꯣꯏꯔꯣ ꯀꯩꯅꯣ ꯏꯅꯥꯎꯗꯒꯤ ꯑꯣꯏꯔꯣ ꯏꯆꯦꯟꯗ ꯑꯣꯏꯔꯣ ꯀꯩꯗ ꯑꯣꯏꯔꯣ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯁꯟꯇꯣꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯔꯀꯥꯟꯗꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯔꯀꯥꯟꯗꯁꯨ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯇꯨꯝꯗꯒꯩ ꯍꯣꯠꯅꯔꯛꯄ ꯂꯩꯔꯀꯥꯟꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯀꯩꯅꯣꯁꯤ ꯃꯥꯅꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏ ꯑꯗꯒꯤ ꯕꯕꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯗꯀꯥ ꯍꯥꯏꯁꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯕꯕꯥꯅꯤ ꯑꯗꯨꯅ ꯕꯕꯥꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕ ꯑꯥꯔꯠꯇ ꯌꯥꯝꯅ ꯍꯤꯔꯝꯗ ꯑꯩꯈꯣꯏꯗꯤ ꯑꯥꯔꯠꯇꯗꯤ ꯌꯥꯎꯖꯗꯦ ꯇꯧꯕꯇꯕꯨ ꯕꯕꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯨꯅꯦ ꯕꯕꯥꯁꯤ ꯁꯤꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯍꯤꯡꯍꯟꯕ ꯑꯃ ꯍꯥꯏꯕꯁꯤ ꯑꯣꯏꯍꯟꯖꯦ ꯍꯥꯏꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯀꯥꯟꯗ ꯏꯅꯥꯎꯅꯨꯄꯥꯗꯒꯤ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯊꯕꯛꯁꯤ ꯑꯃ ꯑꯩꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯄ꯭ꯔꯦꯖꯦꯟꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯀꯣ ꯑꯗꯨꯅ ꯀꯩ ꯁꯣꯏꯒꯗ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯁꯟꯇꯣꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯅ ꯑꯗꯨꯝ ꯁ꯭ꯇꯦꯟ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯥꯔꯇꯤꯁ ꯀꯩꯀꯩ ꯃꯌꯥꯝꯁꯤ ꯁꯤꯅꯤꯌꯔ ꯑꯌꯥꯝꯕꯅ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗ ꯅꯧꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯦꯅꯁꯀꯥꯁꯦ ꯃꯥꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯛꯄꯒꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯑꯩꯅ ꯌꯦꯡꯉꯀꯥꯟꯗ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄ꯭ꯔꯦꯝꯆꯥꯟ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯍꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯇꯧꯔꯀꯥꯟꯁꯤꯗ ꯎꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯄꯥꯟꯗꯝꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯐꯥꯎꯕ ꯑꯩꯈꯣꯏ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯃꯣꯏꯅꯁꯨ ꯈꯔ ꯂꯨꯆꯤꯡꯗꯕꯨꯗꯤ ꯌꯥꯄꯣꯟꯇꯦꯀꯣ ꯇꯧꯕꯇꯕꯨ ꯑꯥꯔꯇꯤꯁ ꯑꯅꯧꯕ ꯄꯨꯊꯣꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯥꯗ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯐꯔꯝꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ 5ꯒꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤꯀꯣ ꯍꯟꯗꯛ ꯑꯦꯋꯥꯔꯗ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅꯕꯨꯗꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄꯅꯤ ꯑꯗꯨ ꯁꯤꯃ ꯃꯤꯌꯥꯝꯅꯁꯨ ꯀꯩꯅꯣ ꯈꯪꯕꯤꯕ ꯑꯃ ꯍꯥꯏꯕꯗꯤ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯅꯧꯅ ꯀꯩꯅꯣ ꯇꯧꯔꯛꯀꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏ ꯀꯔꯤꯝꯕꯨ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯦ ꯆꯥꯎꯕ ꯅꯠꯇꯦꯀꯣ ꯃꯣꯔꯦ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯍꯥꯏꯁꯦ ꯏꯝꯐꯥꯜ ꯄꯟꯕ ꯌꯥꯏ ꯇꯧꯕ ꯌꯥꯏ ꯃꯣꯔꯦ ꯄꯜꯂꯤꯁꯦ ꯃꯣꯔꯦꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯗꯣ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯄꯟꯈꯤꯕꯅꯤ ꯑꯗꯨꯕꯨ
ꯄꯤꯛꯑꯒꯁꯨ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯎꯅ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯁ ꯋꯦꯜꯀꯝ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯥꯔꯇꯤꯁ ꯑꯅꯧꯕ ꯑꯗꯒꯤ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯋꯦꯜꯀꯝꯅꯤ ꯑꯗꯒꯤ ꯑꯃꯅ ꯄꯤꯇ꯭ꯔꯨꯛ ꯂꯩꯒana ngasi ꯑꯣꯖꯥ ꯍꯣꯏꯅꯒ ꯄꯨꯊꯣꯛꯄ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏꯕ ꯀꯩꯅꯣꯁꯤ ꯌꯦꯡꯕꯗ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯏꯁꯥꯗ ꯐꯤꯜ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯕꯤꯖꯨꯒ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗ ꯑꯦꯛꯇ꯭ꯔꯦꯁꯇ ꯃꯁꯛ ꯐꯖꯕꯗ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯔꯕ ꯄꯤꯇ꯭ꯔꯨꯛ ꯂꯩꯁꯤꯒ ꯍꯦꯛ ꯆꯥꯟꯅꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯩꯅꯣꯁꯤꯁꯨ ꯉꯁꯤꯐꯥꯎꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯍꯧꯕꯗꯩꯅ ꯂꯣꯏꯐꯥꯎ ꯃꯥ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯃꯥ ꯀꯩꯅꯣꯅꯤ ꯂꯩꯇꯅ ꯃꯦꯝꯕꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯧꯅ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯟꯃꯤꯟꯅꯔꯛꯄ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯈꯝꯕꯒ ꯑꯗꯨꯝ ꯃꯥꯟꯕꯅꯦꯕꯀꯣ ꯃꯁꯥꯒ ꯐꯔꯒ ꯑꯩ ꯋꯥꯈꯜꯗꯗꯤ ꯔꯤꯂꯤꯁ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩ ꯃꯔꯝꯗꯤ ꯌꯦꯡꯕꯗ ꯑꯥꯔꯇꯤꯁ ꯀꯩꯅꯣꯁꯤꯡꯁꯤ ꯃꯃꯤꯡꯁꯤꯒ ꯌꯥꯝ ꯊꯤꯅ ꯆꯥꯅꯕ ꯑꯃ ꯃꯁꯛꯀ ꯃꯃꯤꯡꯒ ꯆꯥꯅꯕ ꯍꯥꯏꯔ ꯂꯩꯗꯅ ꯂꯣꯏꯅꯃꯛ ꯌꯦꯡꯕꯗ ꯃꯄꯨꯡ ꯐꯥꯕꯗꯣ ꯍꯣꯏ ꯑꯗꯨꯒ ꯉꯁꯤ ꯗꯥꯏꯁꯇ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯒꯤ ꯂꯥꯛꯏꯕ ꯐꯝꯕꯤꯔꯒ ꯂꯩꯕꯤꯔ ꯑꯩꯈꯣꯏꯕꯨ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯁꯤꯗ ꯂꯥꯛꯑꯒ ꯂꯥꯛꯄꯤꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯑꯗꯨꯏ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯕꯗꯁꯨ ngasi haibada akhoi lirise nipan subaga haisi nipan ga subaga haibasi aina yam proudly haibajabagi keno nate aina sum tajabada album ama namna honabada thama kaino amdi changba yai ko adubo khoidi adugi matik yam thu da puthong loi khraga su thu na nam khraga su 2 days 3 days na su editing tawda su matam se suki matik changine ba hoi aduna aigi taraptagi haizaragadi akhoi leiriba mayam punna akhoi Dhaka studio gi teamwork haitare tawbiriba ichina akhoi leiriba mayam singse aina staff member ambu haining de family Dhaka studio gi family na haijaningi ko aduna family dauna teamwork punna pullaga tawminasi simzu haijaningi adigi adui mathakta amana ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯈꯔ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯑꯁꯤ ꯑꯕꯣ ꯍꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯑꯕꯣꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛ ꯏꯅꯦꯒꯤ ꯕꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯅꯦꯕ ꯍꯣꯏ ꯗꯥ ꯑꯕꯣꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤꯅꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯝ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯗꯤ ꯏꯁꯩ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯌꯥꯎꯋꯦꯕ ꯍꯣꯏ ꯂꯩꯊꯣꯛꯇꯦꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯔꯨꯟ ꯍꯥꯏꯔꯒꯁꯨ ꯀꯦꯃꯦꯔꯥꯁꯦ ꯉꯁꯤꯐꯥꯎꯗ ꯀꯥꯞꯄꯛꯄꯁꯤꯗ ꯑꯌꯥꯝꯕꯅ ꯃꯥꯅ ꯉꯥꯛꯇꯅꯤꯀꯣ 90% ꯃꯥꯅ ꯉꯁꯤꯐꯥꯎꯗꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯏ ꯁꯤꯁꯨ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯀꯣ ꯑꯗꯨꯝ ꯑꯣꯏꯖꯩ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ ꯍꯥꯏꯔꯣ ꯃꯈꯥ ꯇꯥꯕꯁꯦ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯑꯥꯔꯠꯄꯨ ꯄꯥꯝꯖꯕ ꯑꯥꯔꯠꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯅꯤꯡꯕ ꯑꯥꯔꯇꯤꯁꯁꯤꯡ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯗ ꯆꯪꯕꯤꯔꯛꯎ ꯑꯃꯗꯤ ꯃꯣꯁ ꯋꯦꯜꯀꯝ ꯇꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯃꯗꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯁꯤ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯆꯦꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯇꯤꯝ ꯋꯥꯛ ꯑꯣꯏꯅ ꯇꯧꯔꯛꯄꯗ ꯄꯨꯂꯞ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕ ꯇꯧꯃꯤꯟꯅꯩꯁꯦ ꯁꯤ ꯇꯤꯝ ꯋꯥꯛ ꯑꯣꯏꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯑꯃ ꯎꯕ ꯐꯪꯉꯤꯁꯦ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕꯒꯤꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯁꯟꯇꯣꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯁꯤꯁꯨ ꯕꯕꯥꯒꯤ ꯃꯤꯡꯗ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯀꯩꯅꯣ ꯑꯃ ꯁꯦꯝꯒꯠꯇꯕ ꯌꯥꯗꯦꯅ ꯉꯁꯤꯐꯥꯎ ꯍꯣꯠꯅꯔꯛꯄꯁꯤꯗ ꯅꯤꯄꯥꯟ ꯁꯨꯕ ꯄ꯭ꯔꯗꯛꯁꯟ ꯌꯧꯔꯛꯑꯕꯅꯦꯕ ꯁꯤꯁꯦ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏꯀꯣ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯗꯤ ꯗꯥꯕꯣꯏꯅꯥꯎꯅꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯧꯕꯤ ꯗꯥꯕꯣꯏꯅꯥꯎꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯋꯥꯍꯪꯁꯦ ꯗꯥꯕꯣꯏꯅꯥꯎꯁꯦ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯥꯁꯦ ꯃꯦꯟ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯦꯕ ꯗꯥꯕꯣꯏꯅꯥꯎꯁꯦ
ꯗꯥꯕꯣꯏꯅꯥꯎꯒꯤ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯇꯧꯕꯗ ꯁꯣꯟꯊꯔꯛꯑꯁꯨ ꯁꯤ ꯇꯧꯗꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯈꯠꯂꯣꯅ ꯊꯧꯅꯥ ꯄꯤꯕꯁꯦ ꯗꯥꯕꯣꯏꯅꯥꯎꯅ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯗꯥꯕꯣꯏꯅꯥꯎꯅ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯪ ꯍꯥꯏꯕꯗꯤ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯛꯄꯗꯤ ꯃꯣꯏꯁꯨ ꯈꯤꯇꯪ ꯒꯦꯞ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯥꯔꯇꯤꯁꯁꯤꯡꯗ ꯗꯥꯕꯣꯏꯅꯥꯎꯅ ꯂꯥꯛꯅꯤꯡꯉꯒꯗꯤ ꯁꯤ ꯇꯧꯃꯤꯟꯅꯕ ꯌꯥꯏ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯄꯤꯕꯗꯣ ꯗꯥꯕꯣꯏꯅꯥꯎꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯔꯠꯁꯦ ꯌꯥꯝ ꯉꯥꯎꯖꯔꯛꯄ ꯑꯩꯁꯦ ꯄꯤꯁꯨꯛ ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄ ꯅꯨꯄꯥ ꯑꯃꯈꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯗ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯣꯔꯦꯗ ꯂꯩꯔꯀꯥꯟꯗꯁꯨ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝꯅ ꯁꯥꯎꯟ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯝꯖꯔꯒꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯀꯥꯟꯗ ꯍꯣꯏ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯩꯁꯨ ꯈꯤꯇꯪ ꯐꯒꯠꯂꯦ ꯐꯔꯛꯄꯗꯒꯤ ꯂꯥꯟ ꯑꯃꯨꯛ ꯊꯣꯛꯆꯜꯂꯦ ꯂꯥꯟ ꯑꯃꯨꯛ ꯊꯣꯛꯂꯛꯀꯥꯟꯗ ꯏꯝꯐꯥꯜ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯏꯝꯐꯥꯜ ꯑꯃꯨꯛ ꯌꯧꯔꯀꯥꯟꯁꯤꯗ ꯑꯁꯦꯡꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯂꯥꯛꯈꯤꯕꯁꯦ ꯀꯃꯥꯏꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ IDPꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯣꯠꯅꯔꯤ ꯀꯃꯥꯏꯅ ꯆꯥꯔꯤ ꯀꯃꯥꯏꯅ ꯊꯛꯏ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯍꯣꯠꯅꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯏꯕꯥꯏ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯤꯗ ꯑꯩꯅ ꯍꯧꯗꯣꯛꯑꯀꯥꯟꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪꯗꯤ ꯑꯩ ꯄꯨꯊꯣꯛꯅꯤꯡꯉꯦ ꯃꯣꯔꯦꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ IDP ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯃꯇꯪꯗꯤ ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯄꯨꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯇꯧꯁꯦ ꯅꯪꯅꯁꯨ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯅ ꯅꯪꯅꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯅꯤꯅ ꯑꯗꯨ ꯅꯪ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯅꯪꯅ ꯇꯧꯔꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯔ ꯀꯥꯟꯗ ꯍꯪꯅꯔꯀꯥꯟꯁꯤda ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯑꯣꯏꯅ every recording ꯀꯩꯅꯣꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯕꯣ ꯂꯨꯋꯥꯡꯁꯦ ꯃꯥꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯍꯦꯛ ꯋꯥꯏꯐꯁꯤꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯦ ꯃꯥꯁꯦ ꯑꯩꯅ ꯀꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯑꯕꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯑꯃ ꯔꯦꯀꯣꯔꯠ ꯑꯃ ꯇꯧꯅꯤꯡꯉꯤ ꯏꯁꯩꯕꯨꯗꯤ ꯑꯩꯅ ꯏꯖꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ ꯀꯟꯇꯦꯛ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯚꯤꯅꯤꯡ ꯑꯃꯈꯛ ꯎꯅꯕ ꯆꯠꯆꯔꯨꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯀꯦꯀꯣ ꯆꯠꯆꯔꯨꯔꯀꯥꯟꯁꯤꯗ ꯏꯁꯩꯁꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗ 30,000 ꯆꯪꯒꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯄꯨꯊꯣꯔꯛꯑꯀꯥꯟꯗꯗꯤ 3 lakh ꯑꯕꯞ ꯁꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ 3 lakh ꯀꯨꯝꯕ ꯆꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯊꯣꯛꯂꯛꯑꯒ ꯑꯕꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯤꯡꯕꯁꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯒꯅꯤꯅ ꯑꯩꯅ ꯍꯪꯕꯅꯦꯕ ꯑꯩꯈꯣꯏ ꯑꯕꯣ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯁꯤꯗ ꯗꯥꯕꯣꯏꯅꯥꯎ ꯂꯨꯄꯥ 3.5 ꯄꯥꯏꯔꯗꯤ ꯌꯥꯅꯤ ꯍꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯁ꯭ꯇꯨꯗꯤꯑꯣꯗꯣ ꯍꯌꯦꯡ ꯂꯤꯡꯉꯁꯦ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗꯁꯨ ꯄꯥꯝꯖꯕꯒꯤ ꯏꯊꯤꯜꯗꯨꯃ ꯂꯩꯈꯤꯕꯅꯤꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯌꯦꯡ ꯂꯤꯡꯉꯁꯦ ꯑꯕꯣꯁꯦ ꯑꯩꯉꯣꯟꯗ ꯉꯛꯑꯒ ꯍꯥꯏꯔꯞ ꯃꯃꯤꯠꯁꯤꯅ ꯈꯔ ꯌꯦꯡꯉꯦ ꯃꯥꯁꯨ ꯐꯥꯒꯤ ꯇꯧꯔꯤꯕ ꯃꯥꯟꯕ ꯖꯥꯠꯅꯤꯗ ꯑꯩꯁꯦ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇꯨꯗ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯁꯦ ꯐꯣꯟ ꯇꯧꯅꯔꯦ ꯃꯄꯥꯟ ꯂꯝꯒꯤ ꯃꯨꯝꯕꯩꯗ ꯀꯩꯗ ꯂꯣꯏ ꯐꯣꯟ ꯇꯧꯔꯀꯥꯟꯁꯤꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯤꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯀꯥꯟꯗ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯤꯂꯤꯖꯤꯡ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯃꯊꯛꯁꯦ ꯒꯣꯗꯥꯝ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯂꯦꯕꯔ ꯑꯅꯤꯈꯛ ꯀꯧꯔꯒ ꯂꯣꯏꯅ ꯁꯤꯗꯣꯛꯍꯜꯂꯒ ꯑꯩꯅ ꯑꯕꯣ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯗꯣꯏꯁꯦ ꯃꯥꯁꯦ ꯂꯥꯛꯑꯦ ꯅꯪ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯀꯔꯣꯝ ꯁꯥꯏꯗ ꯊꯝꯃꯗꯤ ꯌꯥꯅꯤ ꯍꯪꯉꯦ ꯑꯩꯅ ꯃꯥꯁꯦ ꯉꯔꯥꯡꯇ ꯃꯌꯥꯝ ꯁꯤꯗ ꯄꯩ ꯂꯩꯍꯧꯗꯣ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏ ꯂꯩꯔꯒꯦ ꯑꯩꯅ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗ ꯁ꯭ꯇꯨꯗꯤꯑꯣ ꯊꯝꯒꯗꯕ ꯖꯒꯥꯗꯣ ꯍꯥꯏꯔꯦ ꯗꯥꯕꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯊꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯩ ꯋꯥꯔꯤ ꯂꯣꯏ ꯂꯩꯔꯦ ꯗꯥꯕꯣꯡꯇꯪ ꯑꯗꯨꯝ ꯗꯤꯔꯦꯛ ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯁꯨꯝ ꯆꯥꯎꯈꯠꯅꯤꯡꯉꯛꯄꯗꯣ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯦ ꯈꯤꯇꯪ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯑꯩ ꯏꯁꯦ ꯅꯨꯄꯥ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯥꯏꯔꯤꯒ ꯌꯥꯕ ꯑꯩ ꯏꯁꯦ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏ ꯏꯕꯥꯏꯗꯁꯨ ꯇꯥꯛꯑꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯦꯃꯦꯔꯥ ꯂꯩꯔꯨꯁꯦ ꯍꯥꯏꯌꯦ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯏꯕꯥꯏ ꯀꯥꯏꯗꯩ ꯂꯩꯗꯣꯏ ꯗꯤꯜꯂꯤꯗꯩ ꯂꯩꯔꯨꯗꯣꯏꯅꯦ ꯍꯥꯏꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯦ ꯀꯛꯑꯒ ꯑꯩ ꯌꯨꯝꯗ ꯑꯩ ꯅꯨꯄꯤꯗꯕꯨ ꯇꯥꯛꯊꯣꯛꯑꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯗꯤꯜꯂꯤ ꯆꯠꯂꯀꯥꯟꯁꯦ ꯀꯥꯏ ꯂꯩ ꯗꯤꯜꯂꯤ ꯂꯩ ꯀꯦꯃꯦꯔꯥ ꯂꯩꯔꯤ ꯍꯥꯏꯌꯦ ꯑꯗꯨ ꯃꯥꯁꯨ ꯁꯥꯎꯅꯤꯡꯉꯝꯃꯁꯨ ꯑꯩꯗꯤ ꯗꯤꯜꯂꯤ ꯌꯧꯔꯝꯕꯗꯨꯗ ꯀꯦꯃꯦꯔꯥ ꯂꯩꯕ ꯆꯠꯂꯦ ꯀꯅꯥꯒ ꯆꯠꯂꯦ ꯂꯣꯌꯥꯜ ꯂꯦꯝꯕꯒ ꯀꯦꯃꯦꯔꯥ ꯂꯩꯕ ꯆꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯃꯦꯔꯥꯁꯦ ꯁꯨꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯅ ꯑꯃꯗ ꯈꯔ ꯑꯩꯈoi ꯑꯦꯜꯕꯝ ꯅꯝꯕ ꯌꯥꯕ ꯀꯦꯃꯦꯔꯥꯁꯤ ꯀꯔꯤ ꯀꯦꯃꯦꯔꯥ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯈꯛ ꯏꯅꯥꯎ ꯑꯃꯈꯛ ꯂꯩ ꯃꯥꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯂꯧꯔꯣ ꯌꯥꯔꯦ A7 Mark IV ꯂꯧꯔꯣꯅ ꯀꯩꯁꯨꯝ ꯈꯪꯕ ꯅꯠꯇꯦꯀꯣ ꯀꯦꯃꯦꯔꯥꯒꯤ ꯃꯔꯝꯁꯤꯗ ꯂꯩꯔ ꯄꯨ ꯂꯥꯛꯑꯦ ꯂꯦꯟꯁ ꯀꯥꯇꯣ ꯂꯣꯏ ꯂꯩꯁꯜꯂ ꯄꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯁꯤ ꯌꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯃꯦꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯌꯥꯝꯒ ꯀꯝꯄꯤꯠ ꯇꯧꯔꯛꯑꯀꯥꯟꯗ ꯌꯥꯔꯛꯇꯕꯗꯣ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯅꯝꯅꯕ ꯀꯦꯃꯦꯔꯥ ꯑꯣꯏ ꯂꯩꯔꯝꯃꯕ ꯑꯗꯩꯗꯤ ꯑꯦꯜꯕꯝꯕꯨꯗꯤ ꯃꯔꯤꯕꯨꯗꯤ ꯅꯝꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯤꯅ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯔꯨꯟ ꯋꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯃꯗꯤ ꯏꯗꯤꯇꯔ ꯑꯣꯏꯁꯦ ꯑꯩꯅ ꯚꯥꯏ ꯑꯩ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯦꯜꯕꯝ ꯅꯝꯅꯤꯡꯉꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯀꯔꯤ ꯀꯦꯃꯦꯔꯥꯅꯣ ꯍꯥꯏꯔ ꯀꯥꯟꯗ A7 Mark IV ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯌꯥꯅꯤ ꯍꯥꯏꯌꯣꯀꯣ ꯑꯇꯩꯗ ꯍꯪꯉꯨꯕꯁꯤꯗ
luhong manang na buk camera ne khoi bit se suman ba la sa ai nam ge ani ai tau je hai mana akhoi mori dai ni ka ha du mana madi manipur da amom da hai di ama ani hum thi da akhoi ge cinematographer da moi je maming je lai ra mi ni hai tare haiman mu thoi ai na hai ba da mana ma gi status ta lai du ga akhoi gi ai ko na di khange hai tare o mana da ka studio mori se am nung si bagi ma yani hai gi bani je khange ko akha le ka da na bai akhoi camera ji bu har ka ma je no fet to ga amadi upgrade to ya re da hai re ma je ko adai di fx3 je lo je da ya ga dra bai hai ka da fx3 do yai kai no du di videography da dedicate cinematic ta dedicate to camera ne hai ba gi everything hojik ti akhoi gi daka studio gi lekhal ba equipment myam je akhoi gi marup tarun wanga tanara kan da leirak ki mangak tane aduga akhoi ngasi di daka studio more dagi daka studio more production hairaga amasu thokla e haitare hojik sina kai no ga da akhoi na cinema ma mapum fana namge har kan da maduda changdaba equipment khudima akhoi daka studio more gi oina leire aduna ngasi akhoi gi tungda hogolakadaba artist adagi singer gi orso akhoi gi dum recording studio leijare singer tungda hogolakadaba artist akhoi gi hoti hotna ningba adagi phajana sigi line sida ngaujaba I mamangi interview da so dum panjagi fani aduna sigi line sida hotna jiningba adagi ai phajana sigi field work field jida ai thawai yaw hakchang yaw na tawjagi haiba leiragadi daka studio na matam pumbada always thonglaw na dum hangani aduga akhoi gi leitabo rasu tathok tasin taunagani aduga moi gi leibo rasu akhoi tathok tasin taunarga karambal level da tawbai yai haibado akhoi tawminani hai tare aduga akhoi gi inau bank lim jina kamai tawbuno hai kan daka studio youtube channel se kaino ne ba 0 subscriber de horok khibani hai tare aduda akhoi inau bank lim ja akhoi gi video production tawjingai jida ma je nong mai ga dum wari watai tawbde dum khangna bai tare aduda maze heroes dum kum ba benklim swai toroga naya me project am khak tang di lei aduda heroes ani oi aduna benklim inaw nang tawda ya ro ha kana ma jo harau harau ya bi rakhe bai ta aduda matam duda khoi gi subscriber je supna gi chamri khak lei ba youtube da chamri 400 khatang lei 400 lei ba jida khoi inaw jina ma gi kanna hona bi badagi daka studio more je more dagi su lan chela ga lakpani idp su oi bajina mana su hena thamoi thoi hokchang yam nung si gi bai tare badima masa maksu akhoi gi art kilam sida natabado madi real hero ne habada khoi haiman mathoi kai gino adi magi tawgi ba khot khemyam je khoi imit mang da loi ur leire manga ta hojiti digital gi world ni internet gi world ni media social media ki platform ne tare aduda madi real heroine leiba angang ne tare aduda masana ju akhoi je idp oina ama oina laktar ga ju yamba noi gi damukta kai gi wakan sontani noina tawning ma thabak to nanaw leiri jidi nanaw agam ma ting pang ni har kan da akhoi gi video akhoi na atopa project atopa tawr kan da ju haibadi isa gi project na tamina mi kan promote tawning da bane ba ado ai gi inaw banklim di ai mai ma masamak ju hojik su leiri ko ma lei haibagi haiba nate ma akhoi gi ni bo hairadi ma haidi yam thoi hokchang yauna sibana ba khang tawbi hai tare adumangna aina ngasi daka studio leiba ngam je ai inaw benklim leibai su ngam bane hai tare kai na kan daka studio more se khoina hogochara kan da su mana yam chauna to achauba mating ama yam chauna pangbira kan da ngasi sigi akhoi ngasi sigi platform sida yoba ngamak bane ado production nipan suba ngasi gi isai se sida akhoi ojang sai akhoi rb ojana su sai tha gi basiga horen akhoi screen de ko kan su dawen au gi sum expectation da adum phajagani haibadi isai duga kasai gi chebi ju da khoina sai pan gi ba imagination do adu su dawen au su yeng ba dum chana gani na khanbi bra yam chana gani kai gno ha kan da ai gi inau bena se yam creativity leiwa nga am khakti oe kai no ha kan da mana direction pirak pai je ai pangnop tin no poroi na edum khalle kai gna ga romantic ki feel je akoi di moi de gi chahi myam halle akoi gi di makha tha ni moi di wari bo moi gi feel du koi na kumde badi ngam maroi da na ko ai di moi gi level du da aduna moi na hujikki generation je da torokpa romantic oi ba koi na romantic oi ba gi keno se magun se moi na hap ka da bani na aduna compulsory soidana fajagani isai ji jo aina khanjai isai di ai tare isai di am fajare adubu video siga isai jiga punjal kan adugi mahaw ma tongan bamsu ai phangani na khanjai horen mayam khoi viewers teng biro mayam daka studio more youtube channel da ko khoi hoji pung 8 ta dore 8 ta ba da ko sida premiere
ꯇꯥꯕꯨ ꯇꯥꯔꯦꯀꯣ ꯇꯥꯔꯦ ꯄꯨꯡ 8:30ꯗ ꯑꯣꯏꯗꯣꯏꯔꯥ ꯇꯔꯦꯠ ꯃꯈꯥꯏꯗꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯕꯥꯏ ꯁꯟꯇꯣꯁꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯚꯤꯗꯤꯑꯣꯁꯦ ꯔꯤꯂꯤꯁ ꯇꯧꯔꯦ ꯂꯥꯎꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯥꯏꯠ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯃ ꯂꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯈꯥꯗ ꯑꯇꯣꯞꯄ ꯀꯩꯀꯩ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯗꯤꯁꯦꯝꯕꯔꯐꯧꯒꯤ ꯔꯤꯂꯤꯁ ꯇꯧꯅꯕ ꯏꯁꯩ ꯅꯝꯕ ꯂꯣꯏꯔꯦ ꯍꯌꯦꯡ ꯉꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯃꯦꯟꯇꯣ ꯂꯦꯡꯌꯥꯟ ꯂꯧꯕ ꯂꯥꯛꯇꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯤꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯗꯦꯠ 24ꯁꯦ ꯁꯨꯇꯤꯡ ꯑꯃꯈꯛ ꯂꯩ ꯁꯨꯇꯤꯡꯁꯦ ꯑꯩꯈꯣꯏ ꯅꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯠꯁꯦ ꯉꯔꯥꯡꯗꯒꯤ ꯁꯥꯕꯅꯦ ꯑꯗꯨ ꯂꯣꯏꯕ ꯉꯝꯗꯕꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯤꯝ ꯃꯣꯏ ꯃꯤ 10ꯃꯨꯛ ꯑꯩꯈꯣꯏ ꯁꯦꯠ ꯁꯥꯔꯤ ꯍꯧꯖꯤꯛꯁꯨ ꯁꯥꯔꯤ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯐꯥꯎꯅꯔꯝꯕꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯂꯩ ꯋꯥꯏꯕꯒꯤ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯑꯗꯣ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯖꯦꯂꯤꯁꯅ ꯑꯗꯨꯒ ꯇꯦꯇꯦꯒ ꯃꯥꯒ ꯑꯦꯛ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛꯀꯤ ꯄ꯭ꯔꯣꯖꯦꯛꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯟ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯖꯦꯛ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯈꯛꯇꯅꯦ ꯑꯗꯣ ꯁꯤꯡꯒꯔꯅ ꯑꯦꯖꯦꯒ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯄꯨꯁꯄꯥꯔꯅꯤꯒ ꯁꯛꯄꯅꯦ ꯍꯌꯦꯡꯁꯦ ꯗꯦꯠ 24 ꯁꯨꯇꯤꯡ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯁꯦꯝꯕꯔꯐꯧꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯔꯤꯂꯤꯁ ꯇꯧꯅꯕꯒꯤ ꯃꯊꯪ ꯂꯩꯈ꯭रे ꯗꯤꯁꯦꯝꯕꯔꯁꯦ ꯀꯨꯏꯗ꯭ꯔꯦꯅꯦ ꯀꯨꯏꯍꯟꯗꯕꯩ ꯇꯥꯏꯞꯇ ꯑꯃ ꯐꯥꯎꯍꯜꯂꯦꯕ ꯊꯥ ꯑꯃꯗ ꯑꯅꯤꯒꯤ ꯆꯥꯡꯗꯤ ꯔꯤꯂꯤꯁ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯦ ꯇꯦꯇꯦꯅꯁꯨ ꯀꯨꯝꯗꯣꯏꯅꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯝꯁꯨ ꯈꯧꯔꯥꯡꯉꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯟꯇꯣꯁꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯁꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯇ꯭ꯔꯨꯛꯂꯩ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯄ꯭ꯔꯤꯃꯤꯌꯝ ꯔꯤꯂꯤꯁ ꯍꯧꯗꯣꯛꯆꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯅ ꯂꯥꯎꯊꯣꯛꯆꯔꯦ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯃꯤꯟꯅꯁꯤꯀꯣ ꯄꯨꯡ ꯃꯪꯒꯣꯜ 8:30ꯗꯒꯤ ꯄꯨꯡ 8:30ꯗꯒꯤ ꯇꯧꯒꯗꯕ ꯄꯨꯡ 8:30ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯕ ꯌꯨꯇ꯭ꯌꯨꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗ ꯆꯦꯅꯦꯜꯗ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯄꯨꯡ 8:30ꯗꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅꯀꯣ ꯄꯨꯡ 8:30 ꯆꯞ ꯆꯥꯅ ꯔꯤꯂꯤꯁ ꯇꯧꯖꯒꯗꯕ ꯑꯗꯨꯒ ꯄ꯭ꯔꯤꯃꯤꯌꯔ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯡ 8ꯗꯒꯤ ꯂꯩꯔꯦ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯣ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯁꯤꯅꯤ ꯍꯥꯏꯖꯒꯗꯕ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯅ ꯇꯧꯔꯛꯄ ꯄ꯭ꯔꯗꯛꯁꯟ ꯄꯨꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯍꯦꯟꯅ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗꯤ ꯁꯟꯇꯣꯁ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯅ ꯃꯇꯦꯡ Present ꯄꯥꯡꯉꯛꯀꯅꯤ ꯇꯧꯔꯒ. ꯄ꯭ꯔꯦꯖꯦꯟ ꯇꯧꯔꯒ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅꯦ ꯉꯁꯥꯏꯗꯒꯤ ꯗꯥ ꯕꯣꯏꯅꯥꯎꯗꯒꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯖꯥ ꯁꯟꯇꯣꯁꯇꯒꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯦꯟꯅ ꯐꯪꯁꯟ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ. ꯁ꯭ꯋꯥꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯔꯁꯤꯔꯥ ꯚ꯭ꯌꯨꯔꯁ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣ ꯃꯣꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯦ ꯃꯌꯥꯝꯁꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯡꯖꯃꯩ 360 ꯑꯗ ꯑꯃꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯑꯇꯩ ꯀꯅꯥꯅꯣ ꯑꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯪ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯗꯀꯥ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯛ ꯌꯨ
पाए लाओ कराओ खाना यंग
Light refreshment အုံတန်လုံးမိနေကြီးကော